हिरम खुदिमक्ता माय पाकले हारिबा नुपी खुदिंगी मरुमदा मबुंग मौपा मसल मनाव नुपा खरदी हेक्ता लैरमी असुमना खुनाय असदा मिपुम खुदिंगना नुपी सिंगबु हेना हेना सौगतपीबगी वाखल लाक्लगदि चौखटपा नुंगाय याइफबा लैबाक अमा सोइदना ओइबा ngamgani haina Manipur State Commission for Women की चेयरपर्सन थुमलिप टिनिंगफम मोनसांगना हाइरी वाफम असि Men as Allies Engaging Men in Women Empowerment haiba hiramda Manipur State Commission for Women asinduna ningthokong kha lamnong community hall da ngasi pangthokpa nongmagi oiba sensational program da akhanaba mitungnan gi warol da haikibani mahangna makha takhibada haujiti office amagi makok thongba official sing nupi na lepa leitana masing hengalali hiram khudingmakta saknaiba nupi kyasu thoklagli masi nupa singi support yaudana ngamba nate adugu masi khangdaba nupa kayasu leiribani makoida wakhal tahanba amadi khangminanaba thoram si yamna maru oi aduga nupi singda otpi banaibiba awaba kaya leiragadi Manipur State Commission for Women da pau pibirau commission asna mateng pangnaba leiri haike social scientist Dr. IS Konthozamna haikebada nupi singna nupa singa thong manana chawkhat hansi haragadi nupi singi awaba amadi asonba sing khangna nupasingna sogatlaba matamda oithokani nupasingna nupisingbu mapal thokandana namchinduna thamlagadi nupisingna lairik laisu tamba wakhal lawsing tanba ngamloi maramasina hiram khudingmakta nupisingbu sogatpiba changi government ki thaurang amadi social gi oiba thabak singdasu nupisingidama reserve tawbiba tangai phade haike thawramaduda Manipur State Commission for Women gi chairperson thomlip Training from Monsang Manipur State Commission for Women gi member L Dayapati T Songshin Koireng SK Sophia UWD of Bisnupur District Secretary RK Tombisna Apunbaluk Ningthokong gi chairman loinana social scientist Dr. IS Konthokzamamadi Protection Committee Ningthokong gi secretary M Rajena athoiba mitungnen oina saruk yakhi Commission for Women has said, "Nupi wakat thakne, akoina nupi wakat thakne na any nupi problem, nupi se awa anam thakadi example na mai nupa na natra kamai in-laws na moigi domestic violence natra harassment." Nupi boy body involved ko vaisi government ki boy policy program dasu nupi sing involved ko gadamani aduga society gi oiba thabak thauram kaya dasu nupi sing involved ko gadamani aduga ai yum dasu